खुरमजरी इम्पैक्ट टीवी की मनु हुन मियंग ताबरी पुनम पो हम तराम ऑक्सरी लोने लोने लोकताक पाट मणिपुर की ख्वाइदगी मरु ओइबा नॉर्थ ईस्टर्न रीजन की ओनसु ख्वाइदगी असौबो फ्रेश वाटर लेक मोरबा स्क्वायर किलोमीटर चनी गा मरफु तरुक मुक पाक सौबा खुगी लोकताक पाट से मणिपुर की पुआरी गा कल्चर गा ट्रेडिशन गा तना थानबा यादरबा अदुम लबा यामना मरु मफम अमनी अदबो हाइबा लोकताक पाट असे लेबो फुंदी सिंगसी सेंगबगी दमक खुगी लुपा करोड़ चनी गा कुनमरी सी खुगी के प्रो खुगी प्राइवेट लिमिटेड ना हाइबा सी अखोगी फुंदी सेंबगी मतंग सा खुजु मुजु तौकी ट्रांसपेरेंसी लेकिदे नीति नियम सुमन सेंकिदे हाबी मतंग दा मणिपुर म्याम दगी वखर क्या लाकी मरुइन पॉलिटिकल पार्टीज क्या दगी लोकताक फिशरमैन गी माइकाई दगी क्या मखक लाकी लोने लोने बीजेपी मणिपुर प्रदेश की माइकाई दगी ngarang प्रेस कॉन्फ्रेंस अमदा माइक सेंगना सेंट्रल विजिलेंस कमीशन ना हाइबसकी मतंग थिगप होरगने गी वफम फुंदोक पीब लेखरे मसी मतंग करिगिदमतनो अखोगी हाइबा लोकताक की फुंदी सेंबस मनुंग करी लेगे अमसुंग करिगिदमता फुंदी सेंबस अखोगी इरेगुलरिटीज मैम असोब मैम नत्रग प्रजा की पेंद मैम लेबसी मतंग करिगिनो अमसुंग इन्वेस्टिगेशन करिगिदमता लाइबनो हबसकी मतंग खनने ननबा अखोगी अनिसुब स्टूडियो दा लिंक्सिन लेबसी आनमतदा आइगी एक्सट्रीम राइट लेबसी बीजेपी मणिपुर प्रदेश की अखोगी जनरल सेक्रेटरी एडमिनिस्ट्रेशन मोरंगथेम अस्नी कुमार ने अस्नी पुतराम ऑक्सरी अमसुंग वेलकम टू मनुंगुना अदुगा आइगी हेक राइट लेबसना पोंगनाफम दिल्ली की एसोसिएट एडिटर तमो बिजय कक्सिंग तबमनी तमो पुतराम ऑक्सरी अमसुंग वेलकम टू मनुंगुना आनमतदा स्निदगी खंजनिंगसी बीजेपी ना लावबसी यामना दी कुइरे मसी बीजेपी की मणिपुर स्टेट यूनिट की प्रेसिडेंट ए साउनसु यामना कन्नदि लावखिबदि कुइरे अदु मतम खरजे इंगदना लेबकांदा मसी इवन मणिपुर प्रजाना इवन गवर्नमेंट कांग्रेस गवर्नमेंट फो मसी लावबदग दुम कल्लग तोकपा तसेनो पुथोप ngमोइदो पोट अमने हाबिगी पोसी थांगगी तीमंगी बाबुनसु ngarang nahanda होगी कांग्रेस की वोट कैंपेन अमखक्ता थमैबनगी दा फोंदोखिबा लेरे लाउरमगा तुमिने लेगदि मजी बीजेपी से पैसा चाबने हाबिगी क्रॉस एलिगेशन काउंटर एलिगेशन बक तौरे करिगिदम तो मतंग खन लेफ्रु मतुंग पोस्ट हंदक्ति याम क्लियर कट ओइबा मखक लाइसी हंतकी मतंग से तसेनम इन्वेस्टिगेशन से प्रोब तौबसे सुक्सुइ सोइदेन लौबो यारब यस लोकताक की स्काउंग की मतंग दा मणिपुर मियाम होमना मसुंग कोई नेशनल लोइना खंगनर वाफमनी 2009 दा सुमदगी था मंगा खतंगा रे एस्टैब्लिश तौबदंगा रे कंपनी के फ्रो कोई इंफ्रा प्राइवेट लिमिटेड है कंपनी लुपा करोड़ चनीगा कुनगा मरीगी सेंफम यामख्रबा मल्टी करोड़ के सुगुम्बा लोकताक की फुमदी सेंबगी मतंग पीखिबा मतंदा कंप्लीट ट्रांसपेरेंसी लेखिते CPW की एस्टैब्लिश नॉर्म्स एंड गाइडलाइंस अमतंग गाखे देबसे मसिदी लोइनमन खंगनर वाफमनी मीडिया न लोइन खंगनबा वाफमनी मीडिया क्यारहन इलेक्ट्रॉनिक अमसुंग प्रिंट मीडिया क्यारहन फोंग्रे अदु क्वाइदगी हना यामना ऑथेंटिकेट ओइबा यामना ऑथेंटिकेट ओइनस लौंगरिबा टेलकॉम मैगजीन या मैक शेंगना फोंग्रे मदु ngasi फावबदा लोकताक डेवलपमेंट अथॉरिटी चेयरमैन ना मसिगी मतंग ngasi फाव पब्लिक वाफम अफम फोंदोक लेद्री तरो एलिगेशन मैम से अदु हैंडीकैप ओरिबदी स्टेट गवर्नमेंट सिना कोई असुक यामना एलिगेशन तरो फाव ngasi फाव मोना कोई ठिगनबगी मोइदा यारंखे मोइन लेथोक लेसिन तरो कदुं ला खांगनो लेबा अदु बीजेपी ना मसि यामना 2009 दगी होना बीजेपी की लिमिनरी मैम कोई नेशनल लीडर सिंगना मथंग मसी मतंगदा चौखटपा होगरे थिगटपा होगरे पब्लिक सु हाइखिबा लेरे मसी बीजेपी ना एट एनी कॉस्ट मसी कंप्रोमाइज वाफम लेते कोई अदुम हनबलेदन तक कोई मसी तकनदुर लाखनी अदु लाइबक फदना कोई एनडे गवर्नमेंट अमा बीजेपी ना लिट तोब गवर्नमेंट सेंटर लाखरो मतुंगदा मसी कोइना पुखटपनी बीजेपी की नेशनल लीडरशिप सिंगदा मसुंग कोई गवर्नमेंट ऑफ इंडिया दा अदु कोई लेबाक से संदरिबा इन्वेस्टिगेशन नंबर तब मतमदा स्टेट अदुदा ngसागी स्टेट गवर्नमेंट तब थब अमने डायरेक्ट खुद थिंगनबा याबा यादा मदु टेक्निकल मैम अदु लेबदगी ngasi फावो मसे कोई हैंडीकैप ओइदन लाखनी अदु हंदक्ति कोई पार्लियामेंट दा कोई ऑनरेबल एमपी बीजेपी की श्री प्रहलाद सिंह पटेल मणिपुर की बीजेपी की इंचार्ज ओइबिरिबना पुखतना महाना खंगन मदगी पार्लियामेंट योरु मतुंगा महाना मुक पार्लियामेंट ना मंगोन पिरक डायरेक्ट मतुंग सेंट्रल विजिलेंस कमीशन दी इबदी सेंट्रल विजिलेंस कमीशन सु वफम मसे हम लुमना लोबल लोना मसे कैबिनेट सेक्रेटरी ता मसीगी सबसाबा एक्शन लौननबा एप्रोप्रिएट एक्शन लौननबा हाइदि तौरिबा एलिगेशन मैम से अचुम खरा यावरे मनमदन मसीगी थोरो इन्वेस्टिगेशन दरकार ओरे हाइदना कैबिनेट सेक्रेटरी रेकमेंड तौबसे यामना मसी यामना पॉजिटिव ओइबा स्टेप अमनी कोई इन्वेस्टिगेशन सि थुना यांगना संखिनबगी मतंगदा अदना कैबिनेट सेक्रेटरी से हाईएस्ट अथॉरिटी ने गवर्नर सरकार की दी कैबिनेट सेक्रेटरी टू कंट्रोल टू पीएमओ ने अदना CBI और CBC है कैबिनेट सेक्रेटरी की मखादा याम लेबा ngakani मनमदना मसी सोदनमकी अथुबा मतम खरगी मनुंगदा अखोई करिगुम खरदी अखोई खंगब ngमलगनि मियाम लोकताक सेंगबसि मतंगदा लालेबसु चुमे हाबसे सेंट्रल पब्लिक वर्क्स डिपार्टमेंट की नॉर्म्स एंड प्रोसीजर की मतुंगिना अखोगी कॉन्ट्रैक्ट वर्क अमा कनु
पोसक मकाउंट बिदर से अहुम दगी तारोइदबन है अदु बिदर सिगी मतंग दि के प्रो हारिबा कनो से इंफ्रा वर्क्स प्राइवेट लिमिटेड मसी खतंग लाखी अदुगा मागी पैसा से ओनली 10 लाख अमाउंट की ओइबा कनो खक याम वाना हाइतारे मसुम बम सुतौकी अदुगा मसी मतुंगदा अखोगी हारिबा के प्रो सी थिगफम तंदा दिल्ली की द्वारकादा रेसिडेंशियल कॉम्प्लेक्स अमगी अखोगी फ्लैट अमा दलेबा मी सु लेतबा अदुगा मागी तसिंग वेबसाइट सु लेतबा अदुगा तसिंग अखोगी स्टाफ सु लेतबा सुम मयाम खक थेंगनबा अदुगा मासी लिखकिबा के प्रो सिलिंग अखोगी जुनगी तांग मरी जुनगी तांग मरीदा अखोगी टेंडर्स की नोटिस सोकांदा जुनगी तांग कुनी थोइदा लिंखटकिबा 2009 की मतौ क्रमना स्माइना फंगिबनो अदुगा तेलकादा सु मयक याम सेंगना मसिगी असोइबा अरानबा मयाम खक्ति पीरी अदुबु बीजेपी ना अखोगी सेंटर द पैक 100 डेज प्रोग्राम दा अखोगी इम्फाल जिरिबाम लंबी सी प्रायोरिटी बेसिस पैकेट कन हैगा ngasi बौ पैकेट तब लेबा अमाय तौदना अखोगी बीजेपी ने दि फनदी ngangasu tasingna manipur praja gi ni tौदे हबसे हंतकी मतंग सु सम पॉलिटिकल पार्टीज खरना बीजेपी की सेंट्रल लीडर्स मयाम तोनि लाय अदुबु तसिंगना थबक ओइन उtte हैबगी मतंग सी gi samum na लेबिना हंतकी मतंग से कदाय फाउ द सक्सेसफुल ओइगने की थाजब ले मसी आईगी ऑब्जर्वेशन द अखोगी पार्टी लौरिबा स्टेंस याम क्लियर होय बीजेपी की ऑनरेबल नेशनल पर्सन श्री अमित शाह जी ने शेयर लौबा अखोगी नेशनल लेवल की मीटिंग द पुथोक्तन लोकताक की स्काम मतंग से कोई यामना थोरोली अखोई खनखरे मसी यामना पार्टी को यूनिवर्स डिसीजन अमा लौर मतुंगदा स्टेप बसे कोई लौखननबा हाइजबदगी नेशनल लीडरशिप ने मसी याबेरे ग्रांग नहादसु लांबा बीजेपी यामना डायनामिक ओइबा यामना इंपोर्टेंट ओइबा कोई नेशनल लीडरशिप राम माधव जी नसु प्रॉब्लम मसी मतंग ने अखोई कुपन नैनखरे महानसु मैटर्स याम सीरियसली लौबो लन मसे अखोइना हाइबपुन महान कंसीडर तवी अदु लन प्राइम मिनिस्टर मसामकसु कोई ऑनरेबल स्टेट पर्सन श्री टी सावबजी आई साम यावना कोई लीडर कयाना अखोई सी आई बोइन पिशन खरे अमसुम क्यार खना कोई तकना मीटिंग न सिंग तकना लेखरे अदुबु हौजिक अखोगी कोई साजन नाम ताकपी खिबा मसिद इरेगुलरिटी लेरे हेबसी याम क्लियर ने मसिदी बीजेपी ना हाबी वानते मसिदी मोइना तौखरिबा थबासना दम ताक्सरबनी अखोई जुनगी तांग मरी 2009 दा अखोई वाक और अखोगी वाक असि एनआईटी अखोगी टेंडर कौबा अदुगा फार्म से टेंडर कौर मतुंग एस्टाब्लिश हो फार्म ने अदुगा मागी शेयर अखोगी ऑथराइज्ड कैपिटल ओनली 10 लाख खतनी लैरिबा भारत की सीपीडब्ल्यूडी की नोम की मखादने एनी पब्लिक सेक्टर अंडरटेकिंग वगैरह स्टेट गवर्नमेंट वगैरह एनी काइंड ऑफ सिविल और कॉन्ट्रैक्ट वर्क और सप्लाई वर्क से सीपीडब्ल्यूडी सिना मसी की मखाद लोइन सतपनी असि वांगमद कनाव मात्र सतप ngam राइट लेते एनी अथॉरिटी अदन मसी सीपीडब्ल्यू की नोम अमसुंग गाइडलाइंस से कोई नागा सटकदबन है हम क्लियर करने मसे अदुगा सीपीडब्ल्यू की नोम की मतुंगिना कनागुमा एनी कंपनी और फार्म अमा कॉन्ट्रैक्ट वर्क पीबा मतमदा मागी ऑथराइज्ड कैपिटल की 10 टाइम्स के पीबी याते नंबर 1 वेरी क्लियर निसमा नंबर 2 दा करिगुमा मसिदगी हेनबा तारगसु मसी यामना स्पेसिफिक ओइबा केस दा संगी अदु मादे हौजिकी फार्म सिदी एक्सपीरियंस लेत्रिबा सुमदगी फ्यू यामना अंगकपनी मसिदा अंगक ngतने पिक थले क्वेश्चन में याममा अदुना मसिदा पीबा याबगी नॉर्म्स अमा हो मसिदा फुलफिल तौदे फार्म मसि तसेना हाबदा यामना ओवर नाइट कोई यामना फत्तबा यामना बेट करे हाइतारे कोई नेगेटिव कोई मोटिव अमगल ने सेम फार्म नि पैसा से लौथोदबा यादे हुरा लौदो यादे मोंग सेम फार्म नि तसेम याम क्लियर ओरे अदुगी मथक्ता मोबिलाइजेशन फंड अमा पीरी कोई 22 करोड़ मोबिलाइजेशन फंड पीबसे अगेंस्ट बैंक गारंटी नि बैंक गारंटी यावदे अदुदा क्लियर कट इंटरेस्ट फ्री द पी मोइना अदुगा बैंक गारंटी पीबगी पर्पस न करिनो कोई मोबिलाइजेशन एडवांस पीबगी पर्पस जी अखोगी प्लान एंड मशीनरी लेगिन है फुम सेंगनबगी प्लान एंड मशीनरी अमा बावबा पुरकबा अमसु उगिबा लेते आई साम लोकताक पोकनी लोकताक सावनी आई लोकताक एसोस तौगन लेबनी आई उब मतमदु आई साम याम कन थिगत की प्लान एंड मशीन अमा पुरकिबा लेते अदो मतंग लाक्सनिंग सी अखोगी नॉट लेस देन द चीफ मिनिस्टर ऑफ मणिपुर एलडीए की चेयरमैन ओसे अदुगा वाइस चेयरमैन ना अखोगी फॉरेस्ट इन्वायरमेंट मिनिस्टर टीएस देवेंद्र ने चीफ सेक्रेटरी मतंदु चीफ सेक्रेटरी नि मसुं मरु ओइबा हाई रैंकिंग ऑफिशियल मैम ख इन्वॉल्व तौरी अखोगी हौजिकी लैरिबसिगी मतुंग इनदि अखोगी थिगत कांसदा मसिगी मथत लोखत पियोसे बीजेपी मणिपुर प्रदेश न तसन फुंदुइबा ऑफिम से यावे अदुबो मतमदुदा अखोगी नियम सिंगसी फन लाल हेगसु तौबा ngमखरबनिना हौजिक स्टेट की चीफ मिनिस्टर म लेनिना मतंगसदा बीजेपी न कदाय फावदा मसी अखोगी कल्प्रिट सिंगसी नतंग मरा लेबा सिंगसी बुक तौबा ngमनि सेरा पिबा ngमनि कदाय फाव थाजबले हजु फाउदा तौरिसिदी सुमनगी आई वास नि हजु फाउदा इन्वेस्टिगेशन फजन प्रॉपर्टी इन्वेस्टिगेशन अमक तौबा लेते नेशनल ह्यूमन राइट कमीशन केस असि लौखत खरे कोई सिविल सोसाइटी ऑर्गेनाइजेशन मयाम मना कंप्लेन तौरपदगी अदु मतमदुदा सेंट्रल बिजनेस कमीशन कोई नेशनल ह्यूमन राइट कमीशन हारक मतुंगना इन्वेस्टिगेशन तौर मतुंगदा कोई केसी तसेंबदी मतमदा कोई सीबीआई नत इंडिपेंडेंट कोई इंक्वायरी तहलु अथॉरिटी मन हाइबने अदुबु मत एनी हाउ मतमदुददी कोई सेंटर दसु यूपीए गवर्नमेंट नि कांग्रेस न पाली सेंटर उगा
ꯁ꯭ꯇꯦꯠꯇꯁꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯟꯕꯅꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯒ꯭ꯂꯣꯐ ꯑꯣꯏꯕꯅꯤꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯣꯏꯗ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯕ꯭ꯂꯣ ꯑꯃ ꯄꯤꯔꯛꯄ ꯇꯥꯏ ꯍꯥꯏꯗꯅ ꯃꯣꯏꯅ ꯑꯀꯤꯕ ꯑꯃ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯑꯦꯕꯤꯔꯣ ꯃꯁꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯀꯥꯟꯗ ꯄꯣꯠꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯣꯠ ꯑꯁꯤ ꯉꯁꯤ ꯐꯥꯎꯗ ꯌꯥꯝꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯐꯥꯎ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅꯕꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯊꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯃꯁꯤꯗ ꯏꯟꯚꯣꯜꯕ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯂꯩꯔꯕꯅꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯒꯚꯔꯅꯔꯒꯤ ꯁꯦꯡꯁꯟ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯁꯤꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯇꯪꯗꯥꯡꯕ ꯌꯥꯝꯅ ꯀꯣꯝꯄꯤꯇꯦꯟ ꯑꯣꯏꯕ ꯀ꯭ꯔꯦꯗꯤꯕꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯒꯚꯔꯅꯔ ꯑꯣꯏꯅ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯊꯥꯖꯕꯁꯨ ꯂꯩ ꯑꯗꯨꯅ ꯒꯚꯔꯅꯔ ꯑꯃꯁꯨ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯅꯕꯦꯝꯕꯔꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯂꯩ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡꯗꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯆꯞ ꯆꯥꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯍꯟꯕ ꯂꯩꯇꯅ ꯇꯛꯁꯤꯟꯒꯅꯤ ꯑꯗꯨꯒ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯁꯤ ꯈꯣꯡꯐꯝ ꯍꯜꯂꯒ ꯆꯠꯂꯣꯏ ꯃꯁꯤ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯂꯣꯏ ꯃꯁꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯏꯟꯀ꯭ꯋꯥꯔꯤꯁꯤ ꯇꯧꯔꯒ ꯊꯣꯔꯣ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯔꯒ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯑꯔꯥꯟꯕꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯈꯪꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯁꯛꯅꯦ ꯑꯩꯈꯣꯏ ꯀꯃꯤꯠꯃꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯕꯤꯖꯣꯏꯗ ꯈꯪꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯋꯥꯐꯝꯁꯤ ꯃꯔꯨꯑꯣꯏꯅ ꯂꯣꯛꯇꯥꯛꯀꯤ ꯐꯨꯝꯗꯤ ꯁꯦꯡꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯏ ꯂꯣꯛꯇꯥꯛ ꯐꯨꯝꯗꯤ ꯁꯦꯡꯕ ꯀꯥꯟꯁꯤꯗ ꯃꯣꯠ ꯀꯌꯥ ꯑꯃ ꯈꯪꯅꯩ ꯃꯌꯥꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯠ ꯄꯤꯅꯔꯤ ꯍꯥꯟꯅ ꯇꯁꯦꯡꯅꯃꯛ ꯂꯣꯛꯇꯥꯛꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯉꯩꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯇꯁꯦꯡꯅꯃꯛ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝꯁꯤ ꯂꯩꯇ꯭ꯔꯤ ꯍꯥꯟꯅ ꯂꯣꯀꯦꯜꯂꯤ ꯂꯩꯔꯤꯕ ꯂꯝꯗꯝꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯝꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯁꯤꯁꯇꯦꯝ ꯑꯃ ꯁꯣꯏꯕꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯁꯣꯏꯕꯒꯤ ꯋꯦꯠꯂꯦꯟ ꯄꯣꯂꯤꯁꯤ ꯁꯣꯏꯕꯒꯤ ꯂꯩꯇꯕꯅꯦ ꯑꯗꯨꯒ ꯂꯣꯛꯇꯥꯛꯁꯤ ꯔꯥꯝꯁꯥꯔ ꯀꯟꯚꯦꯟꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯔꯥꯝꯁꯥꯔ ꯁꯥꯏꯠ ꯑꯃ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯨꯕꯨ ꯑꯦꯁ ꯄꯥꯔꯠ ꯀꯟꯚꯦꯟꯁꯟꯒꯤ ꯃꯣꯏꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ ꯃꯦꯅꯦꯖꯃꯦꯟ ꯉꯥꯛ ꯁꯦꯟꯕ ꯄꯨꯝꯅꯃꯛ ꯇꯧꯕꯁꯦ ꯂꯩꯔꯤꯕ ꯂꯩꯀꯥꯏꯗꯨꯒꯤ ꯂꯝꯗꯝꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯏꯟꯚꯣꯜꯃꯦꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯇꯣꯇꯦꯂꯤ ꯗꯤꯔꯥꯏꯠ ꯇꯧꯔꯒ ꯆꯠꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯐꯦꯔꯤꯐꯦꯔꯤꯗ ꯇꯥꯔꯤꯕꯁꯤꯡꯒꯤ ꯃꯌꯥꯝ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯣꯛꯇꯥꯛꯀꯤ ꯉꯥꯃꯤ ꯃꯌꯥꯝ ꯑꯃ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯇꯤꯡ ꯍꯠ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯣꯛꯇꯥꯛ ꯗꯦꯕꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤ 1986 ꯁꯦꯝꯈꯤꯕꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯐꯨꯜ ꯄꯋꯥꯔ ꯄꯤꯁꯜꯂꯀꯥꯟꯗ ꯇꯁꯦꯡꯅꯃꯛ ꯂꯣꯛꯇꯥꯛꯄꯨ ꯀꯟꯕ ꯄꯥꯝꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯈꯛ ꯂꯩ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟ ꯑꯩꯈꯣꯏꯒꯤ ꯀꯟꯚꯦꯟ ꯗꯦꯀ꯭ꯂꯔꯦꯁꯟ ꯑꯣꯟ ꯗ ꯔꯥꯏꯠ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯔꯥꯝꯁꯥꯔ ꯀꯟꯚꯦꯟꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯂꯣꯛꯇꯥꯛ ꯄꯥꯠ ꯀꯟꯕ ꯅꯠꯇ꯭ꯔꯒ ꯐꯨꯝꯗꯤꯒꯤ ꯑꯦꯅꯤꯊꯤꯡ ꯔꯤꯂꯦꯇꯦꯠ ꯋꯤꯠ ꯗ ꯂꯣꯛꯇꯥꯛ ꯂꯦꯠꯁꯦ ꯂꯣꯀꯦꯜ ꯄꯤꯄꯜ ꯏꯟꯚꯣꯜቭ ꯇꯧꯒꯗꯕꯅꯤ ꯍꯥꯏ ꯑꯗꯨꯗ ꯁꯔꯀꯥꯔꯅ ꯍꯟꯗꯛꯀꯤꯁꯤꯗ ꯂꯣꯀꯦꯜ ꯄꯤꯄꯜꯁꯦ ꯄꯨꯔꯥ ꯏꯟꯚꯣꯜቭ ꯇꯧꯕꯁꯤꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯑꯀꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯁꯖꯟ ꯋꯥꯔꯤꯁꯤ ꯉꯁꯥꯏꯒꯤ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯁꯤꯅꯤ ꯀꯨꯃꯥꯔꯒꯤ ꯃꯇꯥꯡꯁꯤ ꯑꯃꯨꯛꯇꯪ ꯆꯥꯎꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 30 ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯔꯛꯑꯦ ꯑꯗꯨ ꯍꯧꯈꯤꯕ ꯆꯍꯤ 10 ꯑꯁꯤꯗ 15 ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯃꯈꯣꯏ ꯄꯥꯕ꯭ꯂꯤꯛꯀꯤ ꯏꯁꯨꯁꯨ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅ ꯂꯥꯛꯑꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯃꯇꯝꯗꯨꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯡꯒꯤ ꯃꯊꯛꯇ ꯃꯁꯤꯒꯨꯝꯕ ꯃꯤꯁꯌꯨꯁ ꯇꯧꯔꯦ ꯃꯁꯤꯒꯨꯝꯕ ꯃꯦꯅꯤꯄꯨꯂꯦꯁꯟ ꯂꯩꯔꯦ ꯃꯁꯤꯒꯨꯝꯕ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯕꯔꯗ ꯀꯔꯤꯗ ꯂꯣꯏ ꯏꯔ ꯂꯩ ꯈ꯭ꯋꯥꯏ ꯂꯣꯏꯗꯤ ꯏꯔꯤꯕ ꯃꯌꯥꯝꯗꯣ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯄꯤꯕ ꯉꯝꯗꯦ ꯀꯩꯒꯨꯝꯕꯗ ꯄꯤꯕ ꯉꯝꯗꯦ ꯍꯟꯗꯛꯇꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯒ ꯈꯜꯂꯤ ꯄꯣꯛꯅꯐꯝꯗ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟꯒꯤ ꯃꯌꯥꯝ ꯑꯃ ꯃꯁꯤ ꯃꯦꯅꯤꯄꯨꯂꯦꯁꯟ ꯇꯧꯔꯝꯕꯒꯤ ꯀꯩꯒꯤ ꯑꯀꯥꯁ ꯕꯤꯜ ꯂꯧꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯐꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯊꯧꯔꯥꯡ ꯁꯤꯃ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯗꯨꯅ ꯈꯨꯝꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯇꯧ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯃꯁꯤꯗ ꯈꯕꯔꯗ ꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯏꯁꯨꯁ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤ ꯃꯇꯤꯡ ꯂꯩꯕ ꯃꯄꯥꯡꯒꯜ ꯂꯩꯕ ꯃꯤꯌꯥꯝꯒ ꯆꯠꯃꯤꯟꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕ ꯍꯥꯏꯁꯤ ꯃꯁꯤ ꯃꯊꯧ ꯇꯥꯔꯦ ꯍꯟꯗꯛ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁꯔꯀꯥꯔ ꯀꯦꯟꯗ꯭ꯔꯗ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ 2009ꯗ ꯊꯣꯛꯈꯤꯕ ꯀꯦ ꯄ꯭ꯔꯣ ꯑꯦꯟ ꯏꯟꯐ꯭ꯔꯥ ꯋꯥꯔꯛꯁ ꯂꯤꯃꯤꯇꯦꯠꯀꯤ ꯃꯈꯣꯏꯒ 224 ꯀ꯭ꯔꯣꯔꯒꯤ ꯄꯤꯊꯣꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯂꯥꯎꯅ ꯂꯥꯛꯑꯦ ꯇꯦꯍꯜꯀꯥꯗ ꯍꯥꯞꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯈꯕꯔꯁꯤꯡꯗ ꯍꯥꯞꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯃꯌꯥꯝ ꯁꯦꯝꯈ꯭ꯔꯦ ꯗꯤꯃꯥꯟ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤꯝꯇ ꯈꯨꯝꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯛꯇꯥꯛ ꯗꯤꯕꯂꯞꯃꯦꯟ ꯑꯊꯣꯔꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯃꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝꯗ ꯀꯥꯡꯊꯣꯛꯇ꯭ꯔꯤ ꯑꯦꯜꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯥꯡꯊꯣꯛꯇꯦ ꯀꯅꯥꯒꯨꯝꯕꯗ ꯀꯥꯡꯊꯣꯛꯇꯦ ꯑꯗꯨꯅ ꯃꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯝꯖꯔꯤꯗꯣ ꯉꯁꯥꯏ ꯈꯕꯔꯁꯤꯡꯗ ꯏꯔꯒꯁꯨ ꯏꯁꯨꯁꯨ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕꯅꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯀꯟꯕ ꯂꯩꯇꯕꯅꯤꯅ ꯃꯁꯤ ꯃꯈꯣꯏ ꯑꯗꯨꯝ ꯈꯨꯝꯗꯕꯅ ꯐꯔꯦꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯦꯟꯇꯔꯗ ꯕꯤ.ꯖꯦ.ꯄꯤ ꯁꯔꯀꯥꯔꯅ ꯕꯤ.ꯖꯦ.ꯄꯤꯗ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯕꯤ.ꯖꯦ.ꯄꯤ ꯁ꯭ꯇꯦꯠ ꯌꯨꯅꯤꯌꯟꯅꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯇꯛꯁꯟꯗꯅ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯚꯤꯖꯤꯂꯦꯟꯁ ꯀꯃꯤꯁꯟꯗ ꯀꯔꯤꯗ ꯊꯥꯗꯅ ꯇꯧꯔꯦ ꯃꯁꯤ ꯑꯩꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯑꯕ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯛꯇꯥꯛ ꯀꯪꯈꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯤ ꯄꯨꯡꯀꯪ ꯀꯪꯒꯗꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯃꯁꯤꯒꯤ ꯏꯀꯣ ꯁꯤꯁꯇꯦꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯗꯤꯄꯦꯟ ꯇꯧꯔꯒ ꯃꯄꯥꯟ ꯇꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤꯅ ꯍꯤꯡꯉꯤꯅꯤ ꯍꯥꯏꯕ ꯃꯁꯤꯗ ꯑꯔꯥꯟꯕ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ
ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯑꯆꯨꯝꯕꯗꯨ ꯈꯪꯗꯣꯛꯑꯒ ꯃꯁꯤ ꯃꯇꯤꯛ ꯆꯥꯕ ꯑꯁꯣꯏꯕ ꯁꯤꯡꯗꯨ ꯊꯤꯒꯠꯂꯒ ꯃꯇꯤꯛ ꯆꯥꯕꯁꯤꯡꯗꯨ ꯗꯟꯗꯤ ꯄꯤꯕ ꯆꯨꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯁꯔꯖꯅ ꯊꯝꯕꯤꯈꯤꯕ ꯃꯇꯥꯡꯗꯨꯗꯅ ꯑꯩꯈꯣꯏꯁꯦ ꯂꯣꯛꯇꯥꯛꯀꯤ ꯏꯀꯣꯁꯤꯁꯇꯦꯝ ꯑꯃꯁꯨꯡ ꯂꯣꯛꯇꯥꯛ ꯋꯦꯠꯂꯦꯟꯁꯤꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯁꯤꯁꯇꯦꯝ ꯑꯃ ꯏꯀꯣꯁꯤꯁꯇꯦꯝ ꯑꯃ ꯂꯩꯖꯔꯝꯃꯤ ꯃꯁꯤꯒꯤ ꯁꯦꯡꯗꯣꯛꯅꯕꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕꯒꯤ ꯃꯁꯤꯗꯩꯗ ꯐꯠꯇ ꯍꯥꯎꯊꯤ ꯄꯩꯁꯤꯟꯕꯒꯤ ꯃꯁꯥꯒꯤ ꯅꯦꯆꯔꯦꯜꯂꯤ ꯑꯣꯏꯕ ꯏꯀꯣꯁꯤꯁꯇꯦꯝ ꯑꯃ ꯂꯩꯖꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯣꯛꯇꯥꯛ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯔꯣꯖꯦꯛꯁꯤ ꯂꯥꯛꯑꯀꯥꯟꯁꯤꯗꯗꯤ ꯃꯁꯤꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯁꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯏꯀꯣꯁꯤꯁꯇꯦꯝꯁꯦ ꯊꯨꯒꯥꯏꯈ꯭ꯔꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯏꯊꯥꯏ ꯕꯦꯔꯦꯖ ꯁꯥꯖꯜꯂꯦ ꯑꯃ ꯇꯧꯁꯜꯂꯦ ꯂꯣꯛꯇꯥꯛꯁꯤ ꯂꯣꯛꯇꯥꯛꯀꯤ ꯏꯀꯣꯁꯤꯁꯇꯦꯝꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯊꯦꯟꯒꯠꯂꯛꯑꯦ ꯐꯨꯝꯗꯤ ꯊꯥꯒꯠꯂꯛꯑꯦ ꯑꯗꯒꯤ ꯂꯩꯖꯔꯝꯕ ꯃꯁꯤꯅ ꯃꯐꯝꯗꯨꯗ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯌꯦꯜꯍꯧꯕꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯐꯔ ꯇꯧꯍꯟꯈ꯭ꯔꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯆꯥꯏꯔꯦꯟꯅ ꯆꯐꯨ ꯁꯥꯗ꯭ꯔꯕꯅꯤ ꯏꯁꯤꯡ ꯆꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯥꯎꯔꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯁꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯐ꯭ꯂꯣꯇꯤꯡ ꯀꯩꯅꯣꯁꯤ ꯍꯟꯊꯔꯛꯑꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯗꯤꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯄꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯁꯤ ꯉꯁꯥꯏꯒꯤ ꯂꯣꯛꯇꯥꯛ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛꯁꯤ ꯂꯥꯛꯈꯤꯕꯗꯒꯤꯅꯤ ꯂꯣꯏꯔꯤꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯗ ꯈꯟꯕꯤꯕ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯠ ꯏꯁꯤꯡ ꯇꯨꯔꯦꯜ ꯂꯝ ꯃꯗꯨꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕꯒꯤ ꯋꯥꯐꯝꯗꯤ ꯃꯈꯣꯏꯗ ꯌꯥꯎꯗꯕ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ LDAꯅ ꯇꯧꯔꯤꯕ ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤ ꯂꯤꯡꯈꯠꯂꯀꯥꯟꯗ ꯂꯥꯛꯈꯤꯕ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ ꯑꯁꯤꯃꯛꯅ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯔꯥꯝꯁꯔ ꯁꯥꯏꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ UNꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯒ ꯋꯥꯇꯥꯅꯔꯒ ꯃꯗꯨꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯗꯨ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯗꯨꯗ ꯍꯥꯏꯔꯤꯕ ꯑꯦꯛꯇꯨꯒꯤ ꯃꯈꯥꯗ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯩꯔꯤꯕ ꯉꯥꯃꯤꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯅ ꯃꯈꯣꯏꯕꯨ ꯇꯛꯊꯣꯛꯇꯅ ꯇꯥꯟꯊꯣꯛꯇꯅ ꯃꯈꯣꯏꯗ ꯍꯔꯥꯁꯃꯦꯟ ꯑꯣꯏꯅ ꯄꯤꯈꯤ ꯑꯅꯗꯔ ꯊꯤꯡ ꯃꯈꯣꯏꯅ ꯂꯥꯛꯏꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯋꯥꯈꯜ ꯈꯨꯈꯟꯗ ꯉꯁꯥꯏꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯀꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯐꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯒꯗꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯅ ꯎꯕ ꯉꯝꯗ꯭ꯔꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯎꯔꯤꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯃꯇꯝꯗ ꯂꯩꯔꯝꯕ ꯏꯟꯁꯔꯖꯦꯟꯁꯤꯁꯤꯡ ꯇꯛꯊꯣꯛꯅꯕ ꯑꯣꯏꯅ ꯎꯈꯤ ꯃꯗꯨꯗ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯔꯛꯄꯗ ꯌꯥꯅꯅꯕ ꯃꯣꯏ ꯂꯣꯛꯇꯥꯛ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯗꯥꯎꯠ ꯂꯩꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯣꯏꯗꯤ ꯉꯁꯥꯏꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯀꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯆꯪꯉꯤ ꯃꯥꯂꯦꯝꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯃꯥꯂꯦꯝꯒꯤ ꯂꯨꯞ ꯃꯌꯥꯝꯅ ꯌꯥꯅꯕ ꯋꯥꯐꯝꯁꯤꯡ ꯑꯩꯈꯣꯏ ꯃꯗꯨ ꯆꯞ ꯆꯥꯅ ꯇꯧꯕ ꯆꯪꯉꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯩꯉꯥꯛꯄꯤꯔꯤꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝ प्रजाꯁꯤꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠꯁꯝꯅꯅ ꯃꯁꯤ ꯇꯧꯃꯤꯟꯅꯕ ꯆꯪꯉꯤ ꯂꯣꯛꯇꯥꯛ ꯀꯟꯕꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯊꯝꯖꯒꯦ ꯇꯥꯃꯣ ꯃꯌꯦꯛꯁꯤ ꯌꯥꯝ ꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤ ꯃꯔꯨꯑꯣꯏꯅ ꯏꯊꯥꯏ ꯕꯦꯔꯦꯖꯁꯤ ꯁꯥꯔꯛꯄꯗꯒꯤ ꯍꯧꯅ ꯂꯣꯛꯇꯥꯛꯀꯤ ꯏꯀꯣꯁꯤꯁꯇꯦꯝꯗ ꯑꯗꯒꯤ ꯋꯦ ꯑꯣꯐ ꯂꯥꯏꯐꯇ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯥꯕ ꯀꯥꯟꯗ ꯇꯁꯦꯡꯅ ꯄ꯭ꯔꯖꯥꯅ ꯐꯪꯒꯗꯕ ꯕꯦꯅꯤꯐꯤꯠꯄꯨꯗꯤ ꯃꯥꯡꯕꯅ ꯍꯦꯜꯂꯛꯄ ꯂꯧ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯌꯥꯝ ꯑꯃꯈꯛ ꯃꯥꯡꯁꯤꯜꯂꯛꯄ ꯑꯗꯒꯤ ꯏꯁꯤꯡꯒꯤ ꯐꯤꯕꯝ ꯐꯠꯂꯛꯇꯕ ꯀꯌꯥ ꯑꯃ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯋꯥꯔꯜ ꯀꯟꯚꯦꯟꯁꯟ ꯑꯣꯐ ꯗꯥꯝ ꯑꯦꯟड ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯄꯣꯠꯁꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤ ꯆꯞ ꯆꯥꯅ ꯏꯜꯂꯒ ꯏꯊꯥꯏ ꯕꯦꯔꯦꯖ ꯁꯥꯈꯤꯗꯕꯒꯤ ꯃꯔꯝ ꯃꯌꯥꯝꯅ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯅꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟꯠ ꯑꯦꯅꯤ ꯗꯦꯕꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛ ꯇꯧꯕꯗ ꯁꯁꯇꯦꯅꯦꯕꯜ ꯒꯣꯜꯁ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟꯠ ꯒꯣꯜꯁ ꯍꯥꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤ ꯑꯦꯅꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯣꯛꯀꯗ꯭ꯔꯥ ꯁꯣꯛꯏꯗꯔꯥ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯌꯣꯔ ꯑꯗꯒꯤ ꯏꯟꯐꯣꯔꯝ ꯀꯟꯁꯦꯟ ꯂꯧꯕ ꯍꯥꯏꯕ ꯃꯊꯧ ꯇꯥꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯉꯁꯤꯐꯥꯎ ꯂꯧꯗꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯂꯣꯛꯇꯥꯛꯀꯤ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯁꯨ ꯇꯁꯦꯡꯅ ꯑꯃꯨꯛ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯔꯜ ꯀꯟꯚꯦꯟꯁꯟ ꯑꯣꯟ ꯗꯥꯝ ꯑꯦꯟड ꯗꯦꯕꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯟꯚꯦꯟꯁꯟ ꯑꯣꯟ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯀꯤ ꯔꯥꯏꯠ ꯃꯌꯥꯝꯁꯤꯡꯁꯤ ꯇꯁꯦꯡꯅꯃꯛ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯏꯟꯗꯨꯅ ꯇꯁꯦꯡꯅ ꯄ꯭ꯔꯖꯥꯒꯤ ꯔꯥꯏꯠꯁꯦ ꯈꯜꯂꯒꯗꯤ ꯉꯁꯤ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤ ꯊꯣꯛꯄꯗ ꯌꯥꯝꯅ ꯊꯤꯅ ꯍꯟꯊꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯄꯤꯄꯜ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯊꯕꯛ ꯉꯥꯛꯇ ꯂꯥꯛꯀꯅꯦꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯊꯤꯒꯠꯀꯗꯕ ꯄꯣꯠꯁꯤ ꯀꯗꯥꯏꯐꯥꯎꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯤ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯨꯞꯅ ꯈꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯨꯅꯖꯔꯛꯀꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯁꯤ ꯑꯁꯤꯟ ꯀꯨꯃꯥꯔꯗꯒꯤ ꯈꯪꯖꯅꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯂꯣꯛꯇꯥꯛ ꯂꯦꯛꯁꯤ 1987ꯗꯒꯤꯅ ꯋꯥꯇꯔꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯀꯗꯥꯏꯐꯥꯎ ꯔꯦꯀꯣꯔꯠ ꯇꯧꯈ꯭ꯔꯒꯦꯕꯅꯣ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯍꯪꯖꯕꯅꯤ ꯃꯁꯤꯗ ꯑꯗꯨꯝ ꯆꯦꯁꯨ ꯂꯩꯖꯔꯤ ꯑꯗꯨꯒ ꯁꯤꯜꯇꯦꯁꯟ ꯔꯦꯠꯁꯤ ꯂꯣꯛꯇꯥꯛ ꯂꯦꯛꯁꯤ 1987ꯗꯩꯅ ꯀꯌꯥꯝ ꯂꯩꯔꯤ ꯂꯣꯛꯇꯥꯛ ꯂꯦꯛꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯐꯥꯏꯠ ꯑꯦꯔꯤꯌꯥꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯆꯤꯡꯉꯤ ꯃꯇꯥꯡꯁꯤꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯊꯝꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯦ ꯃꯔꯨꯑꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯟꯇꯤꯒ꯭ꯔꯦꯜ ꯄꯥꯔꯠ ꯑꯃꯅꯤ ꯂꯣꯛꯇꯥꯛꯁꯤ ꯕꯥꯏꯑꯣ ꯏꯅꯔꯖꯦꯇꯤꯛ ꯐꯣꯔꯁꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯚꯦꯂꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯂꯣꯛꯇꯥꯛꯀꯤ ꯔꯣꯜꯁꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯀꯜꯆꯔꯦꯜ ꯃꯥꯒꯤ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯗ ꯀꯜꯆꯔꯦꯜ ꯗꯥꯏꯕꯔꯁꯤꯇꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛꯇ ꯂꯧꯔꯤꯕ ꯔꯣꯜ ꯑꯗꯣ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤꯗ ꯐꯪꯉꯤꯕ ꯐ꯭ꯂꯣꯔꯥ ꯑꯦꯟ ꯐꯥꯎꯅꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯉꯕ ꯄꯥꯠꯁꯤꯡ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯣ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯌꯥꯏ ꯑꯗꯨꯕꯨ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤ ꯀꯟꯅꯅꯕ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ ꯑꯃ ꯃꯣꯏꯅ ꯁꯦꯝꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯕꯁꯤ 2006ꯗ ꯁꯦꯝꯈꯤꯕꯅꯤ ꯃꯁꯤ ꯌꯥꯝ ꯍꯛꯀꯨꯞ ꯑꯣꯏꯕ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 2006ꯁꯦ ꯔꯤꯚ꯭ꯌꯨ ꯇꯧꯕ ꯃꯊꯧ ꯇꯥꯕ ꯃꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯗꯕ ꯌꯥꯝꯅ ꯆꯨꯅꯗꯕ ꯑꯃ ꯑꯣꯏꯕ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯄꯥꯠꯀ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯁꯤ ꯐꯥꯎꯕꯁꯨ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯩꯔꯝꯕ 1983ꯒꯤ ꯃꯃꯥꯡꯗ ꯏꯊꯥꯏ ꯕꯦꯔꯦꯖ ꯀꯃꯤꯁꯟ ꯇꯧꯗ꯭ꯔꯤꯉꯩ ꯂꯣꯛꯇꯥꯛ ꯍꯥꯏꯗ꯭ꯔꯦꯠ ꯄ꯭ꯔꯣꯖꯦꯛ ꯀꯃꯤꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯩꯔꯝꯕ ꯂꯣꯛꯇꯥꯛꯀꯤ ꯏꯀꯣꯂꯣꯖꯤꯀꯦꯜꯒꯤ ꯁ꯭ꯇꯦꯇꯁ ꯑꯗꯨꯒ ꯉꯁꯤ ꯂꯩꯔꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗ꯭ꯔꯥꯁꯇꯤꯛ ꯆꯦꯟꯖ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯟꯖꯥ ꯑꯃ ꯂꯧꯔꯒ ꯑꯩꯗꯤ ꯇꯁꯦꯡꯅꯃꯛ ꯅꯩꯅꯕꯒꯤ ꯑꯗꯨꯝꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯏꯝꯄꯦꯛꯇꯤꯕꯤꯇꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯗ ꯑꯩꯈꯣই ꯂꯣꯛꯇꯥꯛꯀꯤ ꯃꯇꯥꯡꯗ ꯂꯣꯛꯇꯥꯛꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯅ ꯃꯁꯤꯒꯤ ꯏꯝꯄꯦꯛ ꯑꯗꯨꯒ ꯂꯣꯛꯇꯥꯛꯀꯤ ꯄꯥꯁ ꯑꯦꯟ ꯄ꯭ꯔꯖꯦꯟ ꯑꯃꯁꯨꯡ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯅꯩꯅꯕ ꯑꯃꯁꯨ ꯑꯩ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯈꯟꯖꯕ ꯇꯥꯟꯖꯥ ꯑꯃꯁꯨ ꯄꯤꯕꯤꯅꯕ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛꯁꯤ ꯔꯤꯚ꯭ꯌꯨ ꯇꯧꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯟꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯀꯝꯄ꯭ꯔꯦꯟꯁꯤꯞ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯆꯪꯏ ꯂꯣꯛꯇꯥꯛ ꯈꯛꯇꯪ ꯀꯟꯕꯅ ꯌꯥꯔꯣꯏ ꯂꯣꯛꯇꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯋꯦꯠꯂꯦꯟ ꯃꯌꯥꯝ ꯑꯁꯦ ꯀꯝꯄ꯭ꯔꯦꯟꯁꯤꯞ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯋꯤꯠ ꯑꯦ ꯁꯤꯟꯁꯤꯌꯔ ꯏꯟꯇꯦꯟꯁꯟ ꯑꯗꯨꯒ ꯃꯁꯤ ꯁꯤꯟꯁꯤꯌꯔ ꯏꯐꯔꯠ ꯑꯃ ꯆꯪꯏ ꯀꯂꯦꯛꯇꯤꯞ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯂꯣꯛꯇꯥꯛꯁꯦ ꯍꯧꯖꯤꯛ ꯏꯃꯤꯗꯤꯌꯦꯠꯂꯤ ꯇꯧꯒꯗꯧꯗꯤ ꯂꯣꯛꯇꯥꯛꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗ ꯂꯣꯛꯇꯥꯛꯇ ꯑꯩꯈꯣꯏꯒꯤ ꯆꯦꯟꯊꯔꯤꯕ ꯇꯨꯔꯦꯟ ꯃꯣꯔꯦ ꯅꯝꯕꯨꯜ ꯇꯨꯔꯦꯟꯒ ꯃꯅꯤꯄꯨꯔ ꯔꯤꯚꯔ ꯑꯃꯁꯨꯡ ꯇꯨꯔꯦꯟ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯁꯤ ꯂꯣꯛꯇꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯔꯤꯚꯔ ꯇ꯭ꯔꯤꯠꯃꯦꯟ ꯄ꯭ꯂꯥꯟꯁꯤ ꯏꯃꯤꯗꯤꯌꯦꯠꯂꯤ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯃꯔꯝꯗꯤ ꯄꯣꯂꯨꯇꯦꯟ ꯃꯌꯥꯝ ꯑꯃ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯇꯥꯁꯜꯂꯀꯥꯟ ꯃꯁꯤꯅ ꯄꯣꯂꯨꯁꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯋꯥꯡꯅ ꯊꯣꯛꯍꯜꯂꯦ ꯑꯗꯨꯒ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯗꯁꯨ ꯍꯧꯖꯤꯛ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯒꯤ ꯆꯥꯡ ꯑꯁꯦ ꯍꯧꯖꯤꯛ ꯍꯟꯊꯕ ꯂꯩꯇꯦ ꯁꯨꯝ ꯋꯥꯡꯈꯠꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯜꯇꯦꯁꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯗꯥꯇꯥ ꯑꯀꯨꯞꯄꯗ ꯑꯩ ꯃꯊꯪ ꯎꯅꯕꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯊꯣ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯇ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯇꯁꯦꯡꯅꯃꯛ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯉꯁꯤ ꯐꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯛꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯄꯨꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯇꯧꯔꯝꯕꯒꯤꯅꯦ ꯂꯥꯟꯅ ꯇꯧꯔꯝꯕꯒꯤꯅꯦ ꯍꯥꯏꯕꯒꯤ ꯖꯦꯜꯗ ꯆꯪꯗꯅ ꯊꯕꯛ ꯂꯧꯊꯣꯛꯇꯅ ꯔꯤꯖꯥꯏꯟ ꯇꯧꯗꯅ ꯁꯤꯒꯨꯝꯕꯒꯤ ꯋꯥꯐꯝꯁꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅꯗꯤ ꯊꯦꯡꯅꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯤꯖꯦꯄꯤꯅ ꯁꯦꯟꯇꯔꯗ ꯄꯥꯏꯖꯔꯒꯁꯨ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯉꯁꯥꯏ ꯃꯆꯥꯛ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ CPWDꯒꯤ ꯔꯨꯜꯁ ꯃꯌꯥꯝ ꯑꯃ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯒꯁꯨ ꯃꯁꯤ ꯇꯥꯃꯣꯒꯤ ꯑꯦꯁ ꯑꯦ ꯖꯔꯅꯦꯂꯤꯁ ꯄꯥꯔꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯔꯕꯦꯁꯟꯗ ꯃꯁꯤ ꯑꯣꯏꯊꯣꯛꯀꯗꯕ ꯃꯥꯟꯕ꯭ꯔꯥ ꯑꯣꯏꯊꯣꯛꯑꯣꯏꯗꯧ ꯃꯥꯟꯕ꯭ꯔꯥ ꯂꯨꯅ ꯊꯣꯛꯀꯗꯕ ꯃꯥꯟꯕ꯭ꯔꯥ ꯁꯥꯖꯟ ꯃꯁꯤ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯉꯁꯥꯏꯒꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯤꯠꯃꯦꯟ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯃ ꯆꯪꯏ ꯉꯁꯥꯏꯒꯤ ꯋꯤꯜꯗꯨ ꯂꯩꯔꯒꯗꯤ ꯋꯤꯜꯗꯨ ꯂꯩꯔꯒꯗꯤ ꯃꯁꯤ ꯑꯗꯨꯝ ꯑꯣꯏꯊꯣꯛꯇꯕ ꯅꯠꯇꯦ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ BJP ꯁꯔꯀꯥꯔ ꯑꯁꯤꯅ BJPꯅ ꯂꯨꯆꯤꯡꯕ BJPꯒꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯋꯤꯜꯐꯨꯜꯂꯤ ꯑꯗꯨꯒ ꯀꯃꯤꯠꯃꯦꯟ ꯌꯥꯎꯅ ꯃꯁꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯇꯧꯔꯒꯗꯤ ꯃꯁꯤ ꯑꯗꯨꯝ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯛꯏꯁꯤ BJP ꯁꯔꯀꯥꯔꯁꯤ ꯐꯅ ꯀꯨꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇ BJP ꯁ꯭ꯇꯦꯠ ꯌꯨꯅꯤꯌꯟꯅ ꯇꯧꯔꯛꯄ ꯋꯥꯅꯤ ꯁꯤꯒꯤ ꯃꯃꯥꯡꯗ 2014ꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯔꯥꯎ ꯍꯥꯏꯕ ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ ꯆꯟꯗ꯭ꯔꯁꯦꯈꯔ ꯔꯥꯎ 2012 ꯃꯥꯅꯁꯨ 2012ꯗ ꯃꯁꯤ ꯋꯥꯐꯝꯁꯦ KPROꯒꯤ ꯋꯥꯐꯝꯁꯦ ꯄꯨꯊꯣꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨ 2012ꯗꯒꯤ ꯍꯧꯖꯤꯛ 15 ꯐꯥꯎꯕ ꯀꯔꯤꯝꯇ ꯇꯧꯗꯅ ꯂꯥꯛꯏꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯨꯔꯤꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯅ ꯇꯧꯔꯛꯏꯕ ꯄꯣꯠ ꯑꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯗꯩꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯈꯤ ꯍꯥꯏꯅ ꯋꯤꯠ ꯁꯤꯟꯁꯤꯌꯔ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯏꯂꯦꯛꯁꯟꯒꯤ ꯌꯦꯡꯉꯒ ꯃꯤꯈꯜꯒꯤ ꯌꯦꯡꯉꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯐꯪꯅꯕ ꯃꯥꯏꯂꯦꯖ ꯑꯃ ꯂꯧꯅꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯗꯨꯅ BJPꯅꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯩꯗ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯗꯨ ꯂꯩꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯤꯠꯃꯦꯟ ꯑꯗꯨ ꯂꯩꯅ ꯇꯧꯔꯛꯑꯒꯗꯤ ꯃꯁꯤꯒꯤ ꯖꯁꯇꯤꯁ ꯑꯗꯨ ꯑꯗꯨꯝ ꯐꯪꯒꯅꯤꯅ ꯂꯧꯏ ꯍꯥꯎꯋꯦꯕ ꯀꯔꯤꯒꯨꯝꯕ BJPꯅꯁꯨ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯑꯃ ꯂꯧꯅꯅꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯤꯠ ꯃꯃꯥꯏ ꯊꯥꯅꯕ ꯃꯥꯒꯤ ꯀꯃꯤꯠꯃꯦꯟ ꯑꯗꯨ ꯌꯥꯎꯗꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯗꯨ ꯌꯥꯎꯗꯅ ꯇꯧꯔꯝꯃꯒꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯃꯥꯏꯊꯤꯒꯅꯤ ꯑꯗꯨ ꯉꯁꯥꯏ ꯊꯝꯖꯩ 2012ꯗ ꯆꯟꯗ꯭ꯔꯁꯦꯈꯔ ꯔꯥꯎꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯦ ꯁꯦꯝ ꯀꯦꯁꯁꯦ ꯄꯨꯊꯣꯔꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ 15 ꯌꯧꯔꯦ 15ꯁꯤꯗꯅꯤ ꯍꯟꯗꯛ ꯀꯩꯅꯣꯗ ꯚꯤꯖꯤꯂꯦꯟꯁ ꯀꯃꯤꯁꯟꯗ 15ꯗ ꯌꯧꯔꯛꯏꯁꯤ ꯑꯗꯨꯅ ꯁꯣꯐꯥꯔ ꯁꯤꯒꯤ ꯒꯦꯞꯁꯤ ꯀꯃꯥꯏꯅ ꯂꯩꯔꯛꯏꯅꯣ
ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜ ꯑꯃ ꯌꯥꯎꯅ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯟꯁꯥꯏꯇꯤꯗꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯁ꯭ꯋꯥꯏꯗꯅꯤ ꯑꯩꯈꯣꯏꯅ ꯗꯥꯎꯠ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤ ꯃꯔꯨ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯅꯦꯠꯀꯤꯗꯒ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯊꯥꯖꯕꯒꯤ ꯆꯦꯁꯨ ꯑꯩꯈꯣꯏꯗꯁꯨ ꯂꯩꯖꯔꯦ ꯃꯁꯤ ꯈꯤꯇꯪ ꯗꯦꯕꯂꯞꯃꯦꯟ ꯈꯔ ꯂꯩꯕꯗꯤ ꯃꯥꯜꯂꯦ ꯇꯧꯕꯇꯕꯨ ꯇꯥꯃꯣꯅ ꯍꯥꯏꯕꯤꯈꯤꯕꯒꯨꯝꯗꯧꯅ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯁꯤ ꯎꯗ꯭ꯔꯤꯈꯩ ꯊꯣꯛꯇ꯭ꯔꯤꯈꯩ ꯊꯥꯖꯗꯕ ꯑꯃꯗꯤ ꯁ꯭ꯇꯤꯜ ꯂꯩꯔꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯀꯩꯒꯨꯝꯕ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯀꯩꯅꯣꯁꯤꯗ ꯄꯨꯋꯥꯔꯤꯁꯤꯗ ꯏꯇꯤꯍꯥꯁꯁꯤꯗ ꯇꯁꯦꯡꯅꯃꯛ ꯑꯆꯨꯝꯕ ꯇꯧꯗꯕꯗ ꯂꯥꯟꯃꯜꯂꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯄꯔꯥ ꯑꯃ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯃꯁꯨꯡ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕꯁꯤꯡꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯏꯅ ꯌꯨꯇꯤꯂꯥꯏꯖꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯕꯒꯤ ꯐꯟ ꯃꯌꯥꯝ ꯑꯃ ꯀꯛꯄ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯒꯤꯗꯤ ꯕꯤ.ꯖꯦ.ꯄꯤꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯄꯣꯂꯤꯁꯤ ꯂꯩꯕ꯭ꯔꯥ ꯃꯗꯨꯒꯤꯗ ꯇꯛꯈꯠꯄꯒꯤ ꯑꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯋꯦꯜꯐꯤꯌꯔꯒꯤꯗꯃꯛꯇ ꯊꯥꯗꯈꯤꯕ ꯄꯥꯕ꯭ꯂꯤꯛ ꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯦꯅꯤꯊꯤꯡ ꯔꯣꯡ ꯗꯨꯋꯤꯡ ꯇꯧꯕꯁꯤ ꯕꯤ.ꯖꯦ.ꯄꯤꯅ ꯑꯃꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯋꯥꯐꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯤꯇꯔꯦꯟ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯁꯤ ꯑꯁꯦꯡꯕꯗ ꯃꯅꯤꯄꯨꯔꯗꯒꯤꯅ ꯍꯥꯏꯕꯗ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯐꯥꯎꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯟ ꯁꯦꯟꯇꯔꯅ ꯁꯣ ꯍ꯭ꯌꯨꯖ ꯐꯟ ꯑꯃ ꯄꯝꯄꯤꯡ ꯇꯧꯈ꯭ꯔꯦ ꯏꯟ ꯗ ꯂꯥꯁ 10 ꯏꯌꯔꯁꯤꯗ ꯑꯗꯨꯕꯨ ꯚꯤꯖꯤꯕꯜ ꯑꯣꯏꯕ ꯄꯣꯠꯇꯤ ꯐꯖꯅ ꯎꯕ ꯐꯪꯗꯕ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯄ꯭ꯔꯣꯖꯦꯛ ꯑꯃꯇ ꯂꯣꯏꯁꯤꯟꯗꯕ ꯑꯗꯨꯒ ꯏꯚꯟ ꯏꯟꯀꯝꯄ꯭ꯂꯤꯠ ꯄ꯭ꯔꯣꯖꯦꯛ ꯐꯥꯎꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯧꯔꯒ ꯃꯅꯤꯄꯨꯔ ꯁꯪꯒꯥꯍꯟꯕ ꯉꯝꯕꯁꯦ ꯃꯅꯤꯄꯨꯔ ꯈꯛꯇꯪ ꯑꯣꯏꯔꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤ ꯍꯧꯖꯤꯛ ꯅ꯭ꯌꯨꯁ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑ ꯁꯪꯒꯥꯔ ꯃꯇꯨꯡ ꯆꯍꯤ 2 ꯃꯈꯥꯏꯐꯥꯎ ꯊꯕꯛ ꯇꯧꯕ ꯌꯥꯗꯕ ꯍꯧꯖꯤꯛ ꯏꯚꯟ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯁꯦ ꯍꯧꯖꯤꯛ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯏज ꯏꯟꯀꯝꯄ꯭ꯂꯤꯠ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯒ ꯄ꯭ꯂꯁ ꯂꯣꯛꯇꯥꯛ ꯂꯦꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯔꯣꯡ ꯗꯨꯋꯤꯡ ꯇꯧꯔꯒ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯚꯤꯗꯦꯟꯁꯁꯨ ꯂꯩꯔꯕ ꯄ꯭ꯔꯨꯐꯁꯨ ꯂꯩꯔꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯇꯛꯁꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯤꯖꯣꯏꯅ ꯇꯥꯛꯄꯤꯈꯤꯕꯗ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯀꯣꯝꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯍꯟꯗꯣꯛꯄ ꯃꯐꯝ ꯑꯝꯇ ꯂꯩꯈꯤꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯛꯁꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯑꯦꯛꯁꯟ ꯂꯧꯕꯤꯕ ꯌꯥꯗꯕ ꯑꯩꯈꯣꯏꯅ ꯁꯤ ꯐꯅꯌꯥꯝ ꯏꯔꯒꯁꯨ ꯐꯅꯌꯥꯝ ꯍꯥꯏꯔꯒꯁꯨ ꯃꯔꯝꯗꯤ ꯗꯦ ꯑꯥꯔ ꯏꯟ ꯍꯦꯟ ꯏꯟ ꯒ꯭ꯂꯣꯞ ꯃꯇꯝꯗ ꯌꯨ ꯄꯤ ꯑꯦ ꯒꯣꯔꯃꯦꯟ ꯁꯤꯗꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯒꯃꯦꯟ ꯂꯥꯛꯄꯗꯒꯤ ꯃꯦꯇꯔꯁꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯅꯤꯇꯤ ꯑꯥꯌꯣꯒꯅ ꯑꯩꯈꯣꯏ ꯕꯤ.ꯖꯦ.ꯄꯤꯒꯤ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯗ ꯌꯥꯝ ꯏꯔꯛꯄꯁꯨ ꯂꯩꯔꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯄꯥꯕ꯭ꯂꯤꯛꯇ ꯊꯣꯛꯂꯛꯄ ꯑꯁꯤ ꯃꯃꯥꯡꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟ ꯃꯌꯥꯝ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯅꯤꯇꯤ ꯏꯔꯤꯕ ꯆꯦꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯦꯟꯗꯦ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯃꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯦꯇꯤꯁꯟ ꯑꯃ ꯑꯣꯏꯅ ꯊꯥꯕꯅꯤ ꯑꯗꯨꯗꯒꯤ ꯍꯟꯗꯛ ꯑꯦꯛꯁꯟ ꯂꯧꯔꯤꯁꯦ ꯑꯗꯨꯒ ꯍꯟꯗꯛ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MP ꯁ꯭ꯔꯤ ꯄ꯭ꯔꯍꯂꯥꯗ ꯁꯤꯡ ꯄꯇꯦꯜ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯃꯉꯣꯟꯗ ꯕ꯭ꯔꯤꯐ ꯇꯧꯔ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯦꯇꯔ ꯑꯁꯤ ꯚꯥꯔꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯌꯦꯁ ꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯐꯣꯔꯝꯗ ꯑꯗꯨꯒꯨꯝꯕ ꯂꯣꯛ ꯁꯚꯥꯗ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯊꯪ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯦꯛꯁꯟꯁꯦ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯟꯗꯛꯇꯤ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯕꯤ.ꯖꯦ.ꯄꯤꯅ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯛꯇꯥꯛꯀꯤ ꯃꯇꯥꯡꯗ ꯁ꯭ꯀꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯁꯦ ꯁꯣꯏꯗꯅ ꯄꯨꯊꯣꯛꯑꯒ ꯃꯁꯤ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯕꯁꯦ ꯕꯤ.ꯖꯦ.ꯄꯤꯒꯤ ꯀꯂꯦꯛꯇꯤꯚ ꯋꯤꯁꯇꯝꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯕꯤ.ꯖꯦ.ꯄꯤꯅ ꯁꯦꯟꯇꯔꯗ ꯄꯥꯋꯔ ꯂꯥꯛꯈꯤꯕꯁꯤ ꯒꯨꯗ ꯒꯣꯚꯔꯅꯦꯟꯁ ꯑꯦꯕꯜ ꯂꯤꯗꯔꯁꯤꯞ ꯑꯃꯁꯨꯡ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯒꯚꯔꯟꯃꯦꯟ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯗꯅꯤ ꯁꯤꯒꯤ ꯄ꯭ꯂꯦꯡ ꯑꯍꯨꯝꯁꯤꯗꯅ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯕꯤ.ꯖꯦ.ꯄꯤꯅ ꯑꯩꯈꯣꯏꯒꯤ MP ꯑꯅꯤꯗꯒꯤ ꯈꯔ ꯀꯥꯈꯠꯂꯒ ꯍꯟꯗꯛ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤꯒ ꯐꯪꯗꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯚꯥꯔꯠꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯒꯣꯔꯃꯦꯟ ꯑꯃꯈꯛꯀ ꯂꯥꯛꯄꯒꯤ ꯇꯥꯟꯖꯥꯁꯦ ꯑꯗꯨꯕꯨ ꯁꯦꯟꯇꯔꯗ ꯕꯤ.ꯖꯦ.ꯄꯤꯁꯤ ꯌꯥꯝꯅ ꯐꯕ ꯏꯃꯦꯖ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯦꯕꯜ ꯂꯤꯗꯔꯁꯤꯞ ꯑꯣꯏꯔꯁꯨ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯦꯕꯜ ꯂꯤꯗꯔꯁꯤꯞ ꯒꯨꯗ ꯒꯣꯚꯔꯅꯦꯟꯁꯀꯤ ꯄꯣꯠꯁꯛ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯎꯠꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯕꯜꯂꯦ ꯁꯦꯟꯇꯔꯒꯤ ꯕꯤ.ꯖꯦ.ꯄꯤꯒ ꯃꯅꯤꯄꯨꯔꯒꯤ ꯕꯤ.ꯖꯦ.ꯄꯤꯒ ꯈꯦꯠꯅꯕ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯇꯁꯦꯡꯅꯃꯛ ꯃꯅꯤꯄꯨꯔ ꯕꯤ.ꯖꯦ.ꯄꯤꯁꯨ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯕꯤ.ꯖꯦ.ꯄꯤꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯎꯠꯄꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞꯇꯨ ꯂꯩꯕꯤꯔꯣ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯀꯂꯦꯛꯇꯤꯚ ꯋꯤꯁꯗꯝ ꯍꯥꯏꯔꯤꯁꯤꯅ ꯀꯂꯦꯛꯇꯤꯚ ꯔꯤꯐꯔꯦꯟꯗꯝ ꯑꯩꯈꯣꯏꯒꯤ ꯕꯤ.ꯖꯦ.ꯄꯤꯅ ꯋꯥꯔꯦꯞ ꯂꯧꯔꯀꯥꯟꯗ ꯍꯟꯗꯛꯀꯤ ꯁꯤꯒꯨꯝꯕ ꯂꯣꯛꯇꯥꯛꯀꯤ ꯃꯦꯇꯔꯁꯤ ꯑꯩꯈꯣꯏꯅ ꯄꯔꯁꯨ ꯇꯧꯒꯅꯤ ꯃꯁꯤ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯕꯤ.ꯖꯦ.ꯄꯤꯅ ꯁꯨꯡꯍꯟ ꯍꯟꯇꯣꯛꯑꯦ ꯃꯁꯤ ꯑꯆꯨꯝꯕꯗ ꯍꯦꯛ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯈꯟꯕꯂꯩꯗ ꯆꯪꯍꯟꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯑꯣꯏꯅ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤ ꯃꯇꯥꯡꯗ ꯁ꯭ꯀꯦꯝꯁꯤꯒꯤ ꯂꯣꯛꯇꯥꯛꯀꯤ ꯐꯨꯝꯗꯤ ꯁꯨꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯀꯃꯤꯇꯦꯠ ꯑꯣꯏꯅ ꯌꯥꯝꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯅ ꯍꯟꯗꯛ ꯊꯤꯒꯠꯍꯧꯗꯕ ꯄꯣꯠꯁꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯀꯅꯤ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯕꯁꯤꯡꯁꯨ ꯇꯁꯦꯡꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯀꯃꯤꯠꯃꯦꯟ ꯑꯃ ꯋꯤꯜ ꯑꯃꯒ ꯉꯁꯤ ꯍꯥꯏꯕꯤꯔꯤꯕ ꯉꯁꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯝꯕꯤꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯈꯜꯂꯒ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯄꯥꯛꯇ꯭ꯔꯒꯗꯤ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯅ ꯃꯥꯏ ꯄꯥꯛꯄ꯭ꯔꯥ ꯄꯥꯛꯇꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯃꯅꯨꯡ ꯍꯨꯠꯄꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯤ.ꯖꯦ.ꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯃꯣꯏꯔꯥꯡꯊꯦꯝ ꯑꯁꯅꯤ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯏꯗꯤꯇꯔ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕꯤꯖꯣꯏ ꯀꯛꯆꯤꯡ ꯇꯥꯕꯝ ꯑꯅꯤꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪꯅꯤꯁꯤ